morning ma'am. Ado na sise luhungbo numitnebako. Ado ay hojik chatlini lai khurambagi ayuki. Aga punni ay. Chatoini loi mak chatoini. Phasabna lore jengong ne. Ya. Ji pai ji kai nawa. Ay kap dia ba. Nanti sini mau merah kade dah. Siapa nu mai? Merah kade tu mana ni? Sini mana? Nó bé không? Kade benar ya? Kade mana cat? Thật ra thì năng là chặt tiền nào. Khoi hojik lai khuramba lore. Ada ni ada lah hamzul mai. Uweng ma'am. Ui da udi hang je uweng kuangan. Ubra ba. Mawsina hai tau zai se ibai nang na udai ni ko. Se na sang ai suram bo mati ta ba ma thabak se ada hojikta kaino dialogue am lai dai ne mana da na pa lo bra ba kainam hai ban ni ne Akoi thabak suzare no de mara gala community. hoi din ne lai do khura mura ga lai ni se angang na tawi se ure na se samai ta wada ba dang tawi da ya de Bising de phanna lei jogura ga upara loi suali ni. Video mo to lai be ma. Gomita weds Dhirendra tha thaki ani rak pu thake hai di ne ta di ja ro ba ram ji hejala thau ya pote ouch Oh saya tu kali ko. sigala coffee se ha godre un oi ma si re po ene Kamu nak muton lau. Jangan tahu ni tu orang macam, kadang tu kalau tu orang pam pada kamu tahu je. ma ha de krom krom la hina de khosu tight oi ga ta roi da ba gi type to Hazara ba Tadi? Saya macam kadang nope ka tahu dah na. Serius ni pura. Kadang kadang no. Nung nè, phải biết nung nè. Apa जबरदस्ती तो हो रही है जगह में समाई तो ने से समाई तो ने Không có tập yêu chứ cái gì nữa. Pama kat lo dum Awa bini macam tak nak khong kadang lau Pama please sit nang lai pham nang siap phamu ama siap phamu lo kadang non thau kadang non thau na mai da hangat man ga ne ngau lo ra suka dia
ꯃꯌꯥꯝ ꯕꯤꯖꯤꯅꯤ ꯄꯣꯠ ꯂꯣꯏ ꯐꯣꯠ ꯆꯥꯕꯗ ꯄꯣꯠ ꯂꯣꯏ ꯐꯣꯠ ꯆꯥꯕꯗ ꯌꯥꯝ ꯕꯤꯖꯤꯅꯦ ꯋꯥꯖꯔꯦꯕ ꯍꯧꯖꯤꯛ ꯇꯧꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯪꯅꯔꯣꯏꯗꯣꯏꯅꯤ ꯁꯦꯠꯇꯣꯏꯅꯤ ꯂꯥꯎ ꯕꯤ ꯃꯁꯦ ꯄꯨꯡ ꯂꯥꯎ ꯆꯥꯛ ꯆꯥꯟꯅꯗꯧꯔꯦ ꯌꯦꯟꯖꯔꯤ ꯀꯩꯅꯣ ꯌꯦꯟꯕꯤꯔꯤꯗꯣ ꯇꯥꯃꯣ ꯇꯜꯂꯦ ꯑꯗꯨꯗꯤ ꯍꯥꯏꯅꯨꯍꯦ ꯅꯪꯁꯨ ꯂꯨꯍꯣꯡꯕꯒꯤ ꯂꯣꯏꯁꯟꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯃ ꯒꯦꯠ ꯍꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯐꯖꯔꯕ ꯌꯦꯡꯉꯣ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯍꯥꯡꯉꯤꯅꯣ ꯃꯥꯏ ꯒꯦꯠꯁꯦ ꯃꯀꯣꯟꯁꯨ ꯇꯥꯗꯦ ꯃꯥꯏ ꯂꯨꯍꯣꯡꯕꯁꯦ ꯀꯔꯤꯅꯣꯅꯦ ꯔꯣꯃꯦꯟꯅꯦꯕ ꯄꯣꯠꯇꯅꯦꯕ ꯍꯣ ꯒꯥꯔꯤ ꯊꯧꯒꯦ ꯍꯥꯏꯕꯤ ꯀꯟꯅ ꯐꯨꯔꯤꯠ ꯂꯤꯠꯂꯦ ꯍꯥꯏꯕꯤꯗ ꯍꯣꯕꯅꯦ ꯑꯝꯇ ꯋꯥꯎ ꯇꯥꯔꯕꯤ ꯉꯥꯛꯇꯅꯤ ꯀꯥꯏ ꯑꯁꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯑꯥꯗ ꯌꯧꯔꯒ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯤꯁꯦ ꯑꯗꯨꯕꯨ ꯃꯆꯨꯗꯤ ꯊꯤꯈ꯭ꯔꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯝꯃꯒ ꯁꯣꯅ ꯑꯩꯈꯣꯏꯁꯦ ꯆꯥꯏꯜꯍꯨꯗ ꯐ꯭ꯔꯦꯟꯅꯦꯕ ꯑꯗꯨꯕꯨ ꯃꯆꯨ ꯊꯤꯈ꯭ꯔꯦ ꯃꯥꯁꯦ ꯍꯣꯏ ꯑꯩ ꯅꯝꯃꯗ ꯊꯨꯝ ꯑꯣꯟꯊꯈꯤꯗꯅꯦ ꯏꯕꯦꯝꯃ ꯖꯒꯥꯏ ꯐꯝꯃꯕ ꯏꯆꯦ ꯖꯒꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯃꯁꯛ ꯐꯖꯕꯤꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯄꯥꯝꯃꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯁꯤꯗꯤ ꯆꯠꯈꯤꯗ꯭ꯔꯣꯕꯅꯤ ꯀꯨꯏꯔꯔꯣꯏ ꯁꯤꯗꯤ ꯀꯔꯝ ꯀꯥꯟ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦ ꯇꯥꯜꯂꯕꯅꯤ ꯇꯥꯟꯕꯗ ꯂꯣꯏꯔꯕꯅꯤ ꯑꯩꯅ ꯃꯣꯏ ꯂꯣꯏꯔꯒꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯇꯣꯏꯗꯣ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯟꯅ ꯊꯥꯗꯣꯏꯅꯦ ꯆꯠꯂꯍꯦ ꯑꯩ ꯀꯗꯥꯏꯗꯩꯅꯣ ꯇꯥꯔꯤ ꯍꯨꯏ ꯆꯥꯎ ꯆꯥꯎꯅ ꯁꯥ ꯂꯩꯈꯠꯅꯕ ꯑꯩ ꯐꯝꯃꯦ ꯉꯥꯏꯍꯥꯛ ꯑꯅꯤꯁꯤ ꯑꯄꯥꯕꯤ ꯇꯥꯟꯅꯔꯤꯅꯤ ꯁꯦꯝꯃꯨ ꯏꯇꯥꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯃꯌꯥꯝ ꯇ꯭ꯋꯤꯟꯁ ꯃꯥꯜꯂꯦ ꯃꯥꯟꯕ ꯌꯦꯡꯉꯣ ꯆꯦ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯊꯥꯗ ꯁꯤꯠꯇꯕꯤ ꯀꯥꯏ ꯅꯦꯛꯁ ꯏꯌꯥꯔ ꯆꯠꯀꯗꯧꯔꯕꯤ ꯉꯥꯛꯇꯅꯅꯤ ꯑꯩꯗꯤ ꯂꯩꯒ ꯊꯦꯠꯆꯜꯂꯛꯏ ꯅꯪ ꯊꯦꯠꯄ꯭ꯔꯥ ꯊꯦꯠꯂꯝꯃꯣꯏꯅ ꯅꯪꯒꯤ ꯊꯦꯠꯀꯟꯗꯕꯅꯤ ꯑꯩꯗꯤ ꯂꯩ ꯍꯥꯏꯗꯤ ꯉꯥꯎꯖꯕꯤꯗꯨꯅꯤ ꯕꯦꯔꯦꯝꯅ ꯂꯩ ꯆꯥꯏꯕꯗ ꯁꯤꯒ ꯐꯥꯖꯟꯕꯗꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯆꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯆꯥꯏꯅꯤꯡꯉꯦꯕ ꯄꯦꯟꯅ ꯆꯥꯏꯕꯗꯣ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯅꯅꯤꯅꯦ ꯃꯤꯅ ꯁꯨꯃꯥꯏꯅ ꯆꯥꯏꯈꯥꯏꯗꯣ ꯁꯦꯒ꯭ꯔꯥꯛꯇ ꯐꯥꯖꯟꯕꯗꯣ ꯐꯖꯕꯅ ꯂꯣꯏꯔꯦꯗ ꯑꯩꯈꯣꯏ ꯃꯧꯁꯤꯅ ꯁꯣꯝꯗ ꯌꯦꯡꯉꯣ ꯅꯣꯛ ꯐꯦꯠꯀꯗꯧꯅꯦ ꯁ꯭ꯇꯦ ꯏꯟꯗꯤꯌꯥ ꯑꯁꯦ ꯁꯦꯠꯅꯕꯤꯁꯨ ꯑꯋꯥꯕ ꯑꯃꯅꯤꯀꯣ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯁꯛ ꯐꯖꯕꯅ ꯀꯩꯅꯣꯅꯦ ꯁꯤꯗ ꯌꯦꯡꯉꯣ ꯉꯁꯤꯒꯤ ꯂꯨꯛ ꯑꯐꯕꯅꯤ ꯐꯖꯔꯕ ꯌꯦꯡꯉꯣ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯔꯛꯑꯣ ꯉꯔꯥꯡꯁꯨ ꯍꯥꯏ ꯉꯁꯤꯁꯨ ꯍꯥꯏ ꯐꯥꯏꯅꯦꯜ ꯒꯦꯇꯞꯁꯦ ꯑꯣꯏꯔꯛꯀꯗꯣꯔꯦ ꯂꯤꯛꯀ ꯍꯥꯞꯀꯗꯕ ꯋꯥꯠꯂꯤ
ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ ꯁ꯭ꯋꯥꯏꯗ ꯂꯩ Hai, tao sao đâu nè? Nên mình thì Wow, dia macam apa jawab sedih. Dah dah apa? Nanti nuai dia wang kan ni sih. Mayam video se re-upload tawra inina aduna sigi video si matungda ate clips laizadre ko ai photo no ina adjust tawjara ani Andoni mayam ado aigi vlog se swaida sum loisale haidare ko clips ate leitrabanina ado photo se yingminarasi makata na next ki vlog tamo thengnarasi ko bye bye